Hello ma'am. Ngasi video matek sida grammar yaudradhi English ngangba yaroidra. Grammar yaudradhi English sungai heroidra haiba question si address tauge. English tambada grammar da yam focus piragadi. Grammar hana tamnangai hotnadana focus si henmanna piragadi. English tambagi kano si journey si am slow ne. English khara thuna haigadabdu tapthara ne. Maram di sentence sama form tau ke tau kanda sentence sama construct tau nang kanda same ke tau kanda grammar ki rules mind han la ne wakal da hai tare aduna sentence same ba jingam maroi hadi grammar da focus henjan grab the grammar yaudana English haiba yabra grammar yaudra su English fluent oiba phajana ngang bangang badra ngam moitra Haragati grammar tamudragasu English ngangbudi fluent when ngangbu ngamgine kudam when akoni yengbuda native speakers mayamam layri lyric sung tam daba grammar sung tam udaba native speakers mayamama English fazana fluent when ngangi haita adagi atai mafam mayamam da English ngangba mi ga laiminaraga English fazana ngangba higiba mayamam su lay aduna grammar is specifically grammar si tamdradi yadabra fluent oiba ngamoidra haibadagi question di aina hojik kumjagrai ko adu grammar si examination de am darkar lei khangdaba yade aduga grammar si aikoina tamba darkar leibra leitabra hargadi amuk lei haina amuk khumninge grammar si yaudaba yade I na ngangi ba English si chumibra lalibra habsa I grammar khangdragati I khangaroi mi na ngangi ba English si chumbra lanbra habsa I khangaroi grammar du yaudramnina aina chumi na pangang da ngangani mayam am lalamba yai mi na English mayam ngangkani aina phajana haire khangrani maramde grammar do I khangdramina construction du chumbra chumdabra du khangaroi adana grammar is maru professional oiba writing am torok pakanda grammar is game khangdragadi ai writing do phajan tawba ngamoy I bai thabakse maram dai grammar gi construction du khangdabnina ha poidaba wahi hapchin bayai natraga tenses mayam ama lana sisinar payai aduna grammar is maru oi haitare the grammar sungaw yaudan yaroidra sungaw yaudra yaroidra have question di yagani have tare aduna grammar yam ki kangbugi consolation am oire sina ko basic grammar khar khaktane ko indar college yamna luba grammar gi genius oibe gi mathau ta de have ne ina have grammar ki kangbugi damakta semba video ne in same si grammar gi genius oibe yamna hiba maru oide darka ta de basic knowledge khar khangalore English ngangda nambada koina sinarisi tenses khar gaktane maru werba potu tane haidare yamna wangba lamaga mayam da hakta ngangda plap darkar lay habduna teu aduna basic knowledge oiba basic grammar khara tamjallaga pajana mamutan khangalore atedi kesu mathau tade pungkhaya amada tamba yaba grammar sai sina dum yare English fluent na ngangbai ko mayam aduna grammar ki kangbu grammar kesu kirunu kesu yam luba pot nate aduga English ngangda grammar da yam focus tawano video sida issue amaga so address tawjage vocabulary ekone English ngangda vocabulary mayam khangdradi yaroidra have question jisu mayam am hangi ekone vocabulary ji mayam tamjilaga so English ngangdi ngamoy vocabulary mayam hiraga English ngangba higani have like you Haidi vocabulary mayam do ina construct tawba ngamdragati mai tor ngangani natra adana vocabulary su tamna ate phrases se si padan khangjalo phrase punna ko phrase ai wai kran samgat panina full sentence ti oidaba group of words na de semba ko sense kra di putokpa ata kra di laiba hai tare adugumba phrase mayam ji khangjalo adu oi targati ngang automatically tholakane adana vocabulary mayam tamdradi yaro ena fear life do kiba life do dus thadok pi
ai English ngangba sungai haite hana khara khara khangami mina ngangbadi gyan taba ngami adubo ai sana di ngang thokpa sung ngamjadre ai ja haitaba chap manare ai kaim haite ai English tambada haigadra hiroidra yamna maru oiba question ni suksoi soidana haigani tambada haitaba pot laite haidar sungai haitaba pot tu tamaga dam haire painting sungai haitaba layak pa sungai haitaba mi se sahi 90 surboda haiba mi layo ai gi will du leragati ai tamgi haibagi ai gi will du leragati interest du leragati determination du leragati khudimak to ngame will du leitragati tawningbagi hard work tu tawnindragati hairaroi haibagi upai sungai leiti ai tamningdan kamai haidino tamaga herap tawni aduna thamoidagi tasengna ai haininge ai si hainabagi hotnabada ai gi full level best ai thadarage aina ngamba makai ai thadarage aduga ai tamage haragadi hairoidaba kari lege kudima haineb aduna English ngangba kai ma haitragasu tamagadi haigani habsi mayam thajabiyo tambada haitaba pot laite ngangna base sinabi amaru wasi interaction ji yaudragadi English haiba and interaction jam toy tawba aduga marak ta basic grammar gumba hadi ngangba landa na ngai ko basic grammar gumba mate hapsinba anamba matamda interaction tawba wari sanaba conversation tawba ko si oiragadi namna dum haitaba mi jingbo wai haigene aduna interaction is the main priority ne English tak po bi me am lay English ti phajana khangba vocabulary su phajana khangba aduga grammar na chingba su phajana khangba masana sunga ngang thok ta bai tar ngang thok khraga di mina kari lali kari chumi ha me am du judgment tor kani ha ki bai ko sunga ngang da bida theory khatang ta ga lay bai tar aduna di English ngang gi harga di sungam ngamoy ibagi di ngam gi bai ngang gi di sungam ngamoy spoken English tak pagi ozam harga di ngang ba suki ki wai dabna ngang ba ki bja de ngang ba ki raga di ma spoken English ki ozam wai ta fit wai de matik cha de aduna ngang ba suki ki bya de ngang thok pa satra ga wari sana ba mi ama ngang na ba ta kai ki da confidence lai ba hai tar adu itaragadi ma spoken English tak da matik char aduna mayang gisu hai gi haragadi interaction ji takale lala su chumma su ngang ba hoktar lali lande hadu di grammar matik tamaloi khang tom silali silande hab aduna mayam ngang ba hobiro hangning ba question mayam ma hango coaching gi matang da ai gi WhatsApp number su description box da su video da su dum thamamge aduga muka tanarsi. Thank you, ma'am.